ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯣꯔꯤ ꯇꯔꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯍꯨꯝ ꯎꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ "ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ "ꯅꯈꯣꯏꯕꯨꯅꯤ ꯍꯪꯂꯤꯕꯁꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯑꯗꯥꯏꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯅ ꯂꯪꯈꯤ꯫ ꯅꯨꯡ ꯃꯆꯦꯛ ꯑꯃꯅ ꯂꯪꯈꯤꯕ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯌꯧꯗꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯃꯇꯥꯏ ꯑꯃꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥꯅ "ꯀꯔꯤꯅꯣ ꯄꯥꯟꯊꯣꯏꯕꯤ, ꯅꯪꯅ ꯂꯪꯕꯗꯨꯕꯨ ꯑꯁꯤꯈꯛ ꯁꯥꯟꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ "ꯈꯪꯗꯦ ꯑꯩꯁꯨ, ꯑꯩꯅ ꯑꯗꯨ ꯀꯟꯅ ꯂꯪꯈꯤꯕꯗꯨꯕꯨ ꯑꯁ꯭ꯋꯥꯏ ꯈꯛꯇꯪ ꯇꯥꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯁꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯦꯅꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯄꯒꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯔꯣꯏꯗꯨꯅ ꯀꯥꯔꯛꯄ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯔꯣꯏ꯫ ꯃꯁꯦ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯈꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯄꯥꯟꯊꯣꯏꯕꯤꯅ ꯍꯦꯂꯦꯅꯥꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯕꯣꯡ ꯂꯥꯎꯅ ꯏꯟꯊꯈꯤꯕꯗ ꯍꯦꯂꯦꯅꯥ ꯏꯔꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯑꯣꯜꯂꯒ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯥꯟꯊꯣꯏꯕꯤ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯈꯟꯅꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯣ?" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯐꯨꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯔꯦꯅꯨꯕꯂꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯦꯅꯨꯕꯂꯥꯁꯨ ꯏꯁꯤꯡ 이ꯔꯣꯟꯅꯨꯡ ꯑꯗꯨꯗ ꯖꯕꯣꯡ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯇꯥꯁꯟꯕꯗ ꯏꯁꯤꯡꯒꯤ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯂꯦꯞꯍꯧꯔꯤꯕ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯆꯣꯡꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯕꯤꯁꯨ ꯈꯖꯤꯛꯇꯒꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯅꯥ ꯑꯣꯟꯗꯨꯅ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯂꯞ ꯁꯤꯔꯤꯕꯒꯤꯗꯨ ꯃꯈꯣꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯀꯤꯃꯜꯂꯛꯂꯗꯨꯅ "ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯆꯠꯁꯤ, ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯆꯠꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯝ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯁꯨꯝ ꯀꯪꯊꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝ ꯀꯪꯊꯈꯤꯕꯗꯨꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ "ꯄꯨꯈ꯭ꯔꯤ ꯑꯁꯦ ꯀꯪꯊꯒꯦꯔꯥ ꯀꯪꯊꯔꯣꯏꯔꯥ ꯑꯩꯈꯣꯏ ꯄꯔꯞ ꯆꯠꯅꯅꯕ ꯇꯧꯁꯤ" ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯆꯠꯂꯤꯉꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯪꯁꯪ ꯉꯥꯡꯅ ꯃꯩꯅ ꯐꯣꯡ ꯀꯥꯔꯕ ꯂꯥꯚꯥꯒꯤ ꯃꯍꯤꯒꯨꯝꯅ ꯃꯩꯒꯤ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯕꯤꯔꯤꯛ ꯑꯃꯨꯛ ꯁꯧꯔꯛꯈꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯩꯒꯤ ꯃꯩꯁꯥ ꯑꯁꯤꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯐꯥꯎꯕ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯂꯨꯕꯗ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯄꯤꯠ ꯉꯥꯟꯕꯗꯨꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ "ꯀꯔꯤꯅꯣ ꯑꯁꯤꯗ ꯃꯉꯥꯜ ꯑꯃ ꯄꯤꯠ ꯉꯥꯜꯂꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯂꯥꯏ-ꯇꯤꯟꯒꯤ ꯃꯃꯤꯠ ꯃꯉꯥꯜ ꯑꯣꯏꯔꯕ ꯖꯥꯠꯂꯣ?" ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯁꯔꯨꯛ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯨꯝꯂꯒ ꯄꯤꯠ ꯉꯥꯜꯂꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯠ ꯉꯥꯜꯂꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯔꯖꯤꯠ, ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯈꯛꯇ ꯈꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ "ꯔꯣꯃꯤ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯔꯣꯃꯤ ꯏꯉꯥꯎ ꯉꯥꯎꯅ "ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ "ꯄꯥꯟꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ "ꯍꯣꯏ ꯃꯥꯅꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯉꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯆꯪꯐꯝ ꯇꯣꯉꯥꯟꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯃꯠꯇ ꯑꯣꯏ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯃꯒ ꯎꯅꯔꯕꯗ "ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯖꯤꯠꯅ "ꯀꯩꯗꯧꯕꯩ ꯇꯧꯔꯛꯑꯣꯏꯗꯣꯏꯅꯣ? ꯃꯕꯥꯅꯤꯗꯤ ꯑꯃꯨꯛꯇꯕ ꯉꯥꯎꯔꯛꯇꯅ ꯑꯩꯅ ꯀꯤꯅ ꯊꯤꯜꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ "ꯌꯥꯔꯁꯦ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯈꯣꯏ ꯇꯧꯕꯅ ꯐꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯅꯨꯕꯂꯥꯅ "ꯀꯅꯥꯅꯣ ꯑꯍꯜ ꯍꯥꯏꯕꯕꯨ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ "ꯑꯁ,
ꯑꯩꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ꯫ ꯑꯍꯜꯗꯣ ꯑꯃꯨꯛꯇꯣꯏꯕ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯄ ꯍꯥꯏꯕꯗꯨ ꯀꯨꯞꯂꯒꯅꯤ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯤꯊꯣꯛꯈꯤ ꯑꯗꯨꯒ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯪꯈ꯭ꯔꯒ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯄꯥꯏꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇ ꯅꯨꯡꯁꯤꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯂꯥꯛꯂꯕꯅꯤꯅ ꯄꯨꯔꯒꯗꯤ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯈꯟꯅꯒꯗꯧꯔꯤꯕꯅꯣ? ꯈꯟꯅꯕ ꯁꯥꯎꯅꯕ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯗꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯤꯕ? ꯑꯗꯨꯝꯅ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯖꯤꯠꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕꯁꯤꯁꯨ, ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯆꯥꯗꯦ, ꯑꯗꯨꯃꯛ ꯂꯩ, ꯂꯥꯝꯕꯁꯨ ꯐꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯅꯥꯏꯗꯅ ꯁꯥꯞ ꯑꯃꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯣ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯥꯅꯁꯨ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ, ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯐꯝ ꯇꯣꯉꯥꯟꯖꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ꯫ ꯅꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯁꯨꯔꯨꯡ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯍꯧꯔꯤꯕ ꯁꯨꯔꯨꯡ ꯑꯍꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ, ꯃꯔꯝꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯇꯤꯜ ꯀꯥꯡ ꯑꯃꯗꯤ ꯃꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯕ ꯉꯝꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯁꯥꯁꯤꯡ ꯑꯗꯣ ꯊꯣꯛꯄꯁꯨ ꯌꯥꯗꯦ, ꯃꯈꯣꯏꯁꯨ ꯁꯥꯞ ꯑꯃꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯇꯤꯟ ꯀꯥꯡ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦꯁꯦ, ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯍꯥꯟꯕꯗ ꯔꯣꯃꯤꯅ ꯑꯔꯥꯞꯄꯗ ꯐꯖꯔꯕ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯃꯗ ꯐꯖꯔꯕ ꯑꯉꯧꯕ ꯐꯤ ꯑꯃ ꯊꯥꯔꯒ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯈꯨꯖꯥꯏꯗꯣ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇꯤ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯐꯅ ꯁꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗꯤ ꯉꯝꯖꯔꯛꯂꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯎꯖꯔꯕ ꯃꯇꯨꯡ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯨꯕꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯈꯨꯖꯥꯏ ꯑꯁꯤ ꯑꯃꯨꯛ ꯊꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯀꯤꯅꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯂꯥꯎꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯁꯨꯔꯨꯡ ꯑꯁꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯨꯜꯂꯒ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯔꯒ ꯅꯨꯄꯤ ꯃꯈꯩꯗꯤ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤ, ꯑꯃꯔꯖꯤꯠ, ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ ꯑꯍꯣꯕ ꯑꯃ ꯏꯂꯪ ꯂꯪꯅ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯔꯦ ꯇꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯤꯠ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ, ꯑꯗꯨꯒ ꯅꯤꯛꯄ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯍꯣꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯒꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯃꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯕꯤꯗ ꯐꯥꯎꯗꯣꯛꯈꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯊꯅꯝꯕ ꯅꯨꯡꯄꯥꯛ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯅꯨꯡ ꯑꯁꯤꯗ ꯇꯣꯡꯂꯒ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯗꯣꯛꯅꯕ ꯆꯠꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯐꯟ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯣꯡꯈꯠꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯕꯗ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯅꯨꯡꯄꯥꯛ ꯑꯗꯨꯗꯒꯤ ꯍꯥꯟꯗꯣꯛꯅꯩ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯄꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯎꯔꯕ ꯎ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯤꯇ꯭ꯔꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ, ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨ ꯎꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯅꯔꯤ, ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ ꯑꯍꯣꯕ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ, ꯀꯔꯤꯅꯣ
ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯈꯤꯕꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯐꯨꯠ 10 ꯀꯨꯟꯃꯨꯛꯇꯃꯛ ꯑꯣꯏꯒꯅꯤꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯃꯈꯥꯗ ꯀꯨꯝꯂꯁꯤ ꯑꯗꯨꯒ ꯋꯥꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯊꯛꯂꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯈꯩ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯆꯥꯔꯨ ꯊꯛꯗꯕꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤꯃꯇ ꯂꯥꯝꯕ ꯄꯣꯛꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯀꯔꯤꯃꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯛ ꯊꯛꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯂꯥꯝꯕꯅ ꯆꯗꯠꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯅꯦ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯃꯤꯅ ꯍꯥꯏꯔꯛꯏ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯑꯈꯨꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯁꯨꯝ ꯂꯥꯎꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ ꯐꯨꯠ 10 ꯔꯣꯝꯇꯃꯛ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯨꯠ 10 ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯍꯣꯕ ꯇꯤꯟꯊ꯭ꯔꯣꯛꯀꯤ ꯃꯈꯨꯜꯒꯨꯝꯂꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯂꯥ ꯁꯥꯟꯅꯔꯨꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯁꯤꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯈꯨꯖꯥꯏ ꯑꯁꯤꯅ ꯂꯩꯕ ꯖꯒꯥꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯀꯥ ꯑꯃꯗꯅꯤ ꯑꯩꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯗ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯔꯕ ꯀꯥ ꯑꯃꯗ ꯈꯨꯖꯥꯏ ꯑꯗꯨ ꯊꯝꯂꯝꯕꯅꯤ ꯈꯨꯖꯥꯏ ꯑꯗꯣ ꯆꯠꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯔꯣꯃꯤꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯨꯔꯨꯡꯅꯤ ꯍꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯟ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯗꯒꯤ ꯆꯠꯄ ꯆꯟꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯏꯁꯪ ꯀꯥꯁꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯍꯟꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯐꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯔꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯅꯈꯣꯏꯅ ꯊꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯆꯍꯤ 9 ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯆꯍꯤ 9ꯃꯨꯛ ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯁꯤꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯠꯂꯨꯕ ꯑꯃꯒꯨꯝꯅ ꯏꯇꯦꯛ ꯇꯦꯛꯅ ꯀꯔꯤꯃꯇ ꯁꯛꯐꯝ ꯍꯣꯡꯗꯕꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯀꯤ ꯃꯄꯥꯅ ꯆꯤꯡꯅꯔꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯠꯂꯨꯗꯦ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯀꯤ ꯃꯄꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯁꯤꯡ ꯑꯁꯦ ꯑꯩ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯖꯤꯠꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯈꯨꯖꯥꯏ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯒꯤ ꯑꯃꯇ ꯁꯤꯟꯅꯔꯒ ꯊꯣꯡ ꯍꯦꯛꯇ ꯐꯨꯔꯈꯥꯎꯗ ꯂꯤꯠꯁꯤꯟꯈꯤꯕ ꯌꯥꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯖꯤꯠꯀꯤ ꯃꯄꯥꯅꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅꯗꯤ ꯆꯦꯛ ꯇꯧꯔꯨꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏ ꯍꯜꯂꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯈꯔ ꯆꯤꯡꯅꯩ ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯍꯜꯂꯛꯄꯗꯨꯗ ꯃꯤꯌꯥꯝꯁꯨ ꯉꯛꯅꯔꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯃꯥꯟꯅꯔꯒ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯄꯪꯈꯨꯝꯇ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯊꯥꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯍꯜꯂꯛꯈ꯭ꯔꯕꯅꯤꯅ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯅꯈꯤꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯆꯍꯤ 9 ꯃꯈꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯅꯔꯝꯕꯗꯒꯤ ꯆꯍꯤ 9 ꯍꯧꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯀꯥꯎꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯍꯜꯂꯛꯄꯗꯣ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯅ ꯑꯗꯨ ꯍꯪꯖꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯈꯪꯈꯤꯗ꯭ꯔꯕꯅꯤ
ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯤ ꯃꯌꯥꯝꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯔꯣꯃꯤꯅ ꯍꯥꯏꯔꯤ ꯈꯨꯖꯥꯏ ꯑꯁꯤ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯥ ꯑꯃꯃꯝ ꯊꯝꯅꯔꯁꯤ ꯀꯔꯤꯒꯨꯝꯕꯗ ꯈꯨꯖꯥꯏ ꯑꯁꯤ ꯊꯥ ꯑꯃꯃꯝ ꯊꯝꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯤ ꯊꯥ ꯑꯃ ꯐꯥꯅ ꯂꯩꯖꯔꯁꯅꯨ ꯉꯥꯅ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯕꯤꯗ ꯑꯃꯨꯛ ꯄꯥꯏꯍꯜꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯀꯔꯤꯅꯣꯗ ꯔꯣꯃꯤ ꯄꯥꯟꯊꯣꯏꯕꯤꯁꯤ ꯅꯪꯒ ꯈꯪꯅꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯅꯤ ꯅꯕꯥꯅꯤ ꯁꯨꯝ ꯁꯤꯟꯅ ꯄꯥꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯔꯤꯅꯣ ꯑꯃꯔꯖꯤꯠ ꯅꯪꯒꯤ ꯍꯧꯅꯕꯤꯅꯕꯨ ꯐꯠꯇꯕꯤꯗꯣ ꯍꯧꯔꯛꯂꯕ꯭ꯔꯣ ꯇꯧꯅꯣ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯀꯔꯤꯅꯣ ꯄꯨꯛ ꯐꯠꯇꯕ ꯍꯥꯏꯕꯕꯣ ꯔꯣꯃꯤꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯍꯦꯂꯦꯅꯥ ꯄꯥꯏꯕ ꯌꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯔꯦꯅꯨꯕ꯭ꯂꯥꯅ ꯄꯥꯏꯔꯁꯨ ꯌꯥꯏ ꯑꯖꯤꯠꯅ ꯄꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯇꯩ ꯅꯅꯥꯎ ꯁꯨꯝ ꯁꯤꯟꯅ ꯄꯥꯏꯒꯦꯗꯨꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯅꯤꯡꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯐꯔꯦꯁꯦ ꯔꯣꯃꯤ ꯑꯃꯔꯖꯤꯠꯅ ꯍꯥꯟꯅ ꯄꯥꯏꯍꯜꯂꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯉꯥ ꯑꯁꯤꯕꯨ ꯃꯥꯅ ꯉꯝꯂꯕ꯭ꯔꯕ ꯃꯥꯅ ꯁꯦꯝꯕ ꯔꯨꯜꯗꯨꯗ ꯑꯩꯈꯣꯏ ꯆꯠꯀꯗ꯭ꯔꯣ ꯑꯁꯨꯝꯅ ꯁꯨꯝ ꯁꯪꯒꯠꯅꯔꯛꯄꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯄꯥꯏꯔꯤꯕꯁꯤꯗꯤ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯄꯥꯏꯔꯤꯕꯅꯣ ꯀꯅꯥꯒꯤ ꯔꯨꯜꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯪꯒꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯥꯝꯗꯣꯛꯅꯔꯒ ꯍꯥꯏꯔꯛꯂꯤ ꯑꯖꯤꯠꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯔꯣꯃꯤꯅ ꯍꯥꯟꯅ ꯄꯥꯏꯔꯕꯅꯤꯅ ꯄꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯪ ꯀꯅꯥꯅ ꯄꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯇꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯪꯒꯗꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯩ ꯌꯦꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯇꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯈꯨꯖꯥꯏ ꯄꯥꯏꯒꯗꯕꯁꯤ ꯔꯦꯅꯨꯕꯂꯥꯅ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯃꯤꯅ ꯊꯥ ꯑꯃ ꯍꯦꯛ ꯐꯥꯏꯕꯒ ꯔꯦꯅꯨꯕꯂꯥꯗ ꯄꯥꯏꯍꯟꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠꯇꯤ ꯔꯣꯃꯤꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯟꯊꯣꯏꯕꯤ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯔꯣꯃꯤꯒ ꯐꯣꯜꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ ꯄꯥꯟꯊꯣꯏꯕꯤꯅ ꯔꯣꯃꯤꯒꯤ ꯃꯤꯆꯪ ꯆꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯑꯃꯔꯖꯤꯠꯀꯤ ꯃꯤꯆꯪ ꯆꯪꯈꯤꯕꯔꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯅ ꯑꯃꯔꯖꯤꯠꯁꯦ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪ ꯑꯃꯔꯖꯤꯠꯁꯦ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈꯤ ꯄꯥꯟꯊꯣꯏꯕꯤ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯔꯣꯃꯤ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯣ ꯑꯗꯨꯃꯛ ꯀꯛꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ ꯈꯨꯖꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯁꯥꯎꯅꯔꯛꯀꯅꯤ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯧꯔꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯈꯟꯅꯔꯛꯀꯗꯕꯅꯤꯅ ꯈꯨꯖꯥꯏ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯍꯧꯗꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯈꯤ ꯄꯥꯟꯊꯣꯏꯕꯤꯅ ꯈꯜꯂꯤꯒ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯖꯤꯠꯁꯨ ꯈꯜꯂꯤ ꯉꯁꯥꯏ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯎꯪꯈꯠꯅꯔꯛꯄ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯈꯠꯇ ꯈꯟꯅꯔꯛꯄ ꯑꯗꯨ ꯑꯖꯤꯠꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯥꯟꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯗꯣ ꯀꯞꯂꯨꯕꯒꯤ ꯃꯈꯣꯟ ꯃꯋꯥꯒꯗꯣ ꯏꯋꯣꯟ ꯑꯣꯜꯂꯒ ꯑꯖꯤꯠꯇ ꯀꯩ ꯂꯩꯔꯕꯒꯦ ꯑꯖꯤꯠ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯖꯤꯠꯅ ꯄꯥꯟꯊꯣꯏꯕꯤꯗ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯍꯥꯛ ꯀꯞꯂꯨꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯔꯣꯃꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯐꯔꯦ ꯔꯣꯃꯤꯗꯣ ꯑꯩ ꯊꯦꯝꯒꯦ ꯑꯁꯨꯝꯅ ꯑꯖꯤꯠ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯋꯥ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯔꯣꯃꯤꯗ ꯐꯣꯟ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯇꯦ ꯑꯖꯤꯠꯅ ꯍꯟꯖꯤꯟ ꯇꯧꯕꯗꯒꯤ ꯔꯣꯃꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯑꯖꯤꯠꯅ ꯀꯔꯤꯅꯣ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯠꯇꯦ ꯐꯣꯟꯗꯨꯕꯨ ꯑꯗꯨ ꯀꯨꯏꯅ ꯈꯤꯡꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯈꯨꯖꯥꯏꯗꯣ ꯊꯨꯒꯥꯏꯒꯦꯗꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯀꯩꯅꯣ ꯔꯣꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨ ꯊꯨꯒꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯈꯟꯅꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯔꯤꯅꯣ ꯑꯖꯤꯠ ꯅꯈꯣꯏꯅ ꯑꯃꯔꯖꯤꯠꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯑꯩꯗꯤꯅꯦ ꯃꯥꯁꯦ ꯊꯣꯛꯅ ꯍꯥꯠꯇꯣꯛꯄ ꯉꯝꯅꯤ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯖꯤꯠꯅ ꯑꯁ ꯔꯣꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯑꯖꯤꯠ ꯔꯣꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤ ꯃꯊꯥ ꯁꯥꯔꯗꯨꯅ ꯃꯍꯥꯛ ꯐꯝꯂꯒ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯊꯥ ꯁꯥꯔꯒ
ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯆꯈꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯖꯤꯠꯅ ꯔꯣꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯔꯣꯃꯤ ꯅꯪ ꯑꯃꯨꯛꯇꯪ ꯐꯥꯊꯧ ꯑꯩꯈꯣꯏꯅ ꯈꯨꯖꯥꯏ ꯑꯗꯨ ꯊꯤꯕ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗꯁꯨ ꯏꯔꯝꯃꯤ ꯑꯗꯨꯒ ꯍꯟꯅꯨꯕꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅꯔꯛꯂꯣꯏ ꯁꯣꯏꯗꯅ ꯈꯟꯅꯔꯛꯀꯅꯤ ꯍꯟꯅ ꯁꯨꯅꯕ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯂꯤ ꯄꯣꯠ ꯑꯗꯣ ꯆꯨꯝꯃꯤ ꯅꯪꯅꯁꯨ ꯑꯃꯔꯖꯤꯠꯄꯨ ꯌꯦꯡꯅꯕ ꯑꯃꯒꯨꯝ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯄꯥꯟꯊꯣꯏꯕꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯅꯪꯅꯁꯨ ꯌꯦꯡꯅꯕ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯄꯥꯎꯇꯥꯛ ꯄꯤꯕ ꯂꯥꯛꯂꯤꯕ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕ ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯌꯦꯡꯅꯕ ꯑꯃꯒꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯨꯖꯥꯏ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯂꯛꯇ꯭ꯔꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯤꯜꯂꯨꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯔꯣꯃꯤ ꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯔꯕꯒꯨꯝ ꯃꯍꯥꯛꯅ ꯍꯣꯏ ꯆꯨꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯨꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯅꯈꯣꯏ ꯂꯣꯏꯅꯕ ꯍꯥꯠꯇꯣꯛꯂꯒ ꯈꯨꯖꯥꯏ ꯑꯁꯦ ꯑꯩ ꯊꯟꯗꯒꯤ ꯑꯣꯏꯔꯒꯦ ꯀꯥꯏꯅ ꯈꯟꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯐꯔꯦ ꯈꯨꯖꯥꯏꯗꯣ ꯑꯩꯈꯣꯏ ꯑꯃꯃꯨꯛ ꯊꯥ ꯑꯃꯃꯝ ꯄꯥꯏꯅꯔꯁꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯊꯤꯜꯂꯨꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯑꯖꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯖꯤꯠꯇ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯃꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ